Jesam Abdul Laidabagi Matangda Ngarang Map Jesam Abdul Laidabada Chenaba man accused Kabasi Kanamana Mam Sana surrender Tokzabani Hai Kanamana police na Pabani Hai Adumapu accused men accuse Padri Pawadi Jesam Abdul Hakchang Asi Bakchang Si Tawayau the Baksang Asi Lowro Habadu Parabanina Lowragani Haibagi Quiggy headlines some of the Yauri Adumapu Uzasigi Matangda Handak Arambai Tengol Haidi Kui Mahaksu Arambai Tengol Unit 27 Gira do Basigi Matangdoza Arambai Tengol gi tongan ba makoi responsibility makoi na lauba makoi na lauba initiative koi dum uzai tongan to lambi khoi gi manipur gi issue da adumakpu hariba khaba sina maram orakanda arambai tengol su kari haini kali station ba hamu station ba gi kaino makhak oiba masigi matangda kari haini miyam na su dum communal ga tholakadra habagi pakatpa mi paiba su apprehension su later but the lay Adumapu high Basimatam Jana Mahakna Tauriba Aran but Tabak Thoram Dugimatungina Mahakpu Ain Giwiba Chairak Mahakna Pangam Tokpa Dandi Siuza Adumak Masi Chien Bayara Roy Panglagani Adumapu Heidi Miyam the later ba apprehension Zigi Matang Dozagi Motikari Kamina Tambining. How's Manipurda Quiki Lychat Kubagi Mongda Havatare mob tendencies Masi Aqui Miam Sigi Tamoy the Hatare Cookta Masi Aqui Chusalaga Laikrawa Posa Madonna Quilam Jisum Tawi Aduga Maruina Quiki Justice delivery si masiri sida koi jam kahan delay to wa adagi ani shuba maral laiba mioi singse akoi at any cost da makoi si akoi lamdam sida lariba corrupt practice natraga malpractice myam se masigi marumda akoi politician sigi adumba natraga yaitong khamdong basingi nepotism favoritism changa aga akoi kaino si heta culprit myam se akoi behind the bars tagi nanthok aga akoi justice phanghawdabagi posama hek lamdam sida leiba Masi singshina maram oirakanda mob ki tendency su yam wangkhale khudakta phangingei do loisalauba heba potama wangkhale ade ani subuda amuka khwaidagi laibak thiri se akhoi gi pangan haiba kanglopse masi gi miyam chirisida akhoi gi stereotype ma yam kanna wangkhalak palamdam sida pangan gi mi singsu uba kanda ngasai gi akhoi chumna uraktaba lanna urakpa aduga masi akhoi gi tukat chaba yam hatred oiba aduma miyeng ama akhoi ubagi pot ama lakpa masi akhoi gi lamdam sida akhoi matam khara sang na akhoi sum sandorakpa aran ba akhoi gi kanglo phurup naiba propaganda stereotype haiba tare huran ba mu urakanda pangan huran bani gain hekta santok piba kaino sumaina kanglo naina santorakpa stereotype ki product ama dauna tholakpa aduna maram urakanda mob lynching siga aduga communal hatred siga ani je pasala kanda akhoi pangan gi mioi singse da victim oibagi changse henkalakpa aduna haukiba 2011 12 fadai dagi hauraga 2025 shibhogi manungda mob ki attitude ta lekhidaba mi si yam hetare lamdam sida ate kanglup ta su meitei sin nausing da su mob ta lekhidaba meama yawi ko yawbute aduga maru aina pangan sing sida masi dasata ba pangan sing sida victim oibagi potse yam wang khalak ba hetare adu handaki Abdul Qadir ki matang se masida ai samjan jarage mamang da su sigi topic sigi matang da koi discussion da koi ate me thamna basu lei khare ana Abdul Qadir ki matang da GSC na yamna remarkable oiba Manipur da hanata ki misi mina thokpa ka da taunari ba siragi top pa tongan ba experiment na makhak GSC na lamdam sinam pioneer oiba dum khongthang makhak GSC na lawi in consultation with the civil society organizations of the Pangan. I will Kontang lawi. Madu Karamba Kontang no Hibakanda Maruina. Me had basically Matanga Quay Bun blockade Toroi Hibo. Democratic way of movement Tony have a say. Okay. Day one the game Masiwa Punch Pondoga Lap.
अदो डेमोक्रेटिक ओइबा प्रोटेस्ट खक नतना बन ब्लॉकेट अम फाव तौखिदबा अदुम मूवमेंट अमने अब्दुल कादिर की मतंगसे अदो मसेसिदा अखोई मराल लेबा मियोय सिंगसे मसी पुलिस नसु यामना अखोई पुक्सेल तिंगना हाइबा तारे को अखोई लौथुप लोकोई यामना कन्ना यावदना मी कंखनिंगबगी अमा तौनिंगबगी एटीट्यूड अमता यावदना मागी तौफम थोपा आइन ये थबक सिंगदु पाइखटबगी पोसा मखक हंदकी अब्दुल कादिर की पोसक सिदा हौजिक फावगी ओइनादि मदुगी पोसक तु उई मदु ममी तायना अदुमाइना लौई सिगी पोट अनि सिने हंदकी सिदा अखोई पब्लिक अमसुंग पुलिस कोऑपरेशन की मतांदा यामना क्लासिक ओइबा अदुंबा केनो मनी तंका अमने अदुमाइना लौई सिदा अखोई वाटहौरगा लैबा मेन एक्यूज खाबसे मसिना अखोई voluntarily masana thuani haiba wafam ama surrender tawni haiba wafam thamu matungda police ki custody ta ma leire haiba wafam se police na confirm torapa siga mari leinana akhoi GAC amasung civil society organizations mayam jointly punna phaminaraga yamna kupna khanara matungda haujik leiriba asumba development asi yenga kanda akhoi tangai fatana dead body akhoi main accused phangdri fawa loroi haiba JC na thamakpa phirep to maduma akhoi relax toroga dead body of lobagi wafam chuma akhoi warep logre ani subada akhoi JC na akhoi main accused father gadi akhoi Monday dagi hauraga makal makha kya ge khongjang changsalani haibana chingwa wafam akhoi thamamba hana koi democratic oiba protest sum toramba sidagi akoi makhal makha kya ge democratic oiraga su tongan ba makhal makha kya ge hen hard oiba movement torni haibana chingwa fam hai khiba sing ado madu matam kharagi oina akoi relax tore aduga akoi haujikti akoi gi mieng se our eyes si karaida akoi legal battle da akoi chapchana Abdul Qadir ki matang da pham thokpa aduma culprit sing aduna pham thokpa makoi kano sing do punishment sing do madu award tawtri phawdi conviction to award tawtri phawdi akoi chapchana JC se khongthang handana in coordination and in consultation with the CSOs akoi legal battle tawgani haiba sigi phireba mangarang se akoi punna longminara matungda Abdul Qadir gi aduma dead body si lawrasi aduga dharma gi matungina hauna bi matungina akoi tawfam thokpa magi aroiba mathau mangam haiba tare madu pangthu asi haiba famsi saiphogi tangka ama leire sigi matang sida akoina thamjaning madi akoi makhata na akoi haujik su tongan ba certain sections me amadagi akoi cooperation Abdul Qadir gi matang da justice ki damak da pibiri mara leiba sing do behind the bars makoi gi phangam thokpa sing ado mayong na jasanu haiba pham puksel ting na haibirakpa khotbirakpa adugi mot thambirakpa akoi appreciate tawi punamakpo section khuding makpo makhata na masigi cooperation si pibiraga Abdul Qadir gi matang da yamna landmark koiba adugumba masina exemplary oiba tungda akoi police amasung public ki cooperation miyam sina civilized oina laluragadi laluriba midu ki favor da kanamata lepte makoi phangpham thokpa matik chaba dandi sing to phangkhina bagi mai kaida akoi punamak stand tawi haiba aduga phangsu phangki haiba landmark oiba adugumba outcome ama handaki matang kida ohen si madu ohen bada punamak akoi cooperation pibina se haiba phamsi so ai sumana appeal tawjake okay thank you za